Electronic voting machine Evm Amasung voter verifiable paper audit trial Vvpat Sijinnaduna vote Thadakhiba khudingmak cross verification Tounaba tharakhiba petition khudingmak Supreme Court na reject Toukhre. Hiram asigi matangda Supreme Court na hai Evm Amasung Vvpat Sijinnaduna pangthokhiba mikhal amuk hana cross check tawba haibasi maram leitana system asi thajadabani haina lawi. Masigi makha tarakpadasu pamdaba thodok kaya thorokpa yabana hiram asiga mari leinana tharakpa petition sing asi reject tawbani. Democracy haibasi institution khudingmak ki marakta thajaba thamnaba adubuni haina palladuna Justice Sanjeev Khanna amasung Justice Dipankar Dattagi bench amana ballot paper amuk hana sijinnanaba tharakhiba placing yauna hiram asiga mari leinaba play khudingmak dismiss tawkhibani. Apex Court asini issue Toukhre directive ani aduda Justice Sanjeev Khanna na mikhalda sijinnaba EVM sing adu symbol lot tawraba matung numit 45 ni manungda seal tawraga strong room da store tawduna thamnaba Election Commission of India da khanganki masigi mathakta mikhal asida ani suba natraga ahum suba taba mireb adugi request matungina bot haidokraba matung EVM sariba manufacturer sing engineer singna machine adugi microcontroller sing verify tawba yabagi ayaba piki Verification asigi damak minute aduna mikhal gi fal lauthokraba matung numit 8 ni gi manungda fee thiduna wakat ama thangalakadabani maduda EVM adu temper tawamlabadi fee adu handokani hainasu court ki directive adu da pali